ꯃꯌꯥꯝ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯌꯣꯠꯀꯤ ꯌꯨꯝꯁꯦ ꯃꯌꯥꯝ ꯁꯥꯟꯅꯔꯤꯀꯥꯟꯗꯤꯀꯣ ꯑꯗꯣ ꯌꯥꯝꯅ ꯑꯍꯣꯡꯕ ꯃꯃꯜꯗ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯦꯐꯣꯔꯗꯦꯕꯜ ꯑꯣꯏꯕ ꯃꯌꯥꯝꯅ ꯁꯥꯕ ꯉꯝꯒꯗꯕ ꯃꯃꯜꯗ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯃꯦꯝꯕꯔ ꯑꯣꯏꯔꯒ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎ ꯖꯥꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯖꯥꯅꯦ ꯑꯥꯏꯔꯟ ꯋꯥꯔꯛꯁ ꯍꯥꯏꯅ ꯃꯌꯥꯝ ꯐꯦꯁꯕꯨꯛꯇ ꯂꯩꯕꯅꯤꯀꯣ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯣꯏꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖꯁꯤꯒꯤ ꯁꯨꯃꯥꯏꯅ ꯌꯥꯝ ꯍꯣꯡꯕ ꯃꯃꯜꯗ ꯁꯤꯒꯤꯁꯦ ꯍꯥꯏꯗꯤ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔ ꯑꯃ ꯌꯥꯎꯒꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯐ꯭ꯂꯥꯁ ꯐ꯭ꯂꯣꯔ ꯑꯃꯒ ꯄꯨꯟꯅ ꯁꯨꯃꯥꯏꯅ ꯁꯥꯕꯒꯤꯁꯦ ꯂꯨꯄꯥ ꯀꯌꯥ ꯆꯪꯕꯅꯣ ꯑꯃꯗꯤ ꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯔꯤ ꯀꯔꯤ ꯗꯤꯖꯥꯏꯟꯁꯤꯡ ꯑꯃꯗꯤ ꯀꯃꯥꯏꯅ ꯁꯥꯕ ꯌꯥꯕ ꯂꯩꯕꯗꯒꯦ ꯍꯥꯏꯕ ꯃꯌꯥꯝꯗ ꯈꯪꯍꯟꯖꯒꯦ ꯍꯥꯏꯅ ꯊꯥꯖꯔꯛꯄꯅꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯂꯩꯖꯩꯁꯦ ꯁꯤꯒꯤ ꯀꯣꯡꯕ ꯕꯖꯥꯔꯒꯤ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨ ꯃꯥꯔꯀꯦꯠ ꯍꯥꯏꯅ ꯈꯪꯅꯕꯗꯣ ꯃꯌꯥꯝꯅ ꯁꯤꯒꯤꯁꯤꯗꯅꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯗꯨꯝ ꯁꯤꯒꯤ ꯌꯨꯝꯁꯦ ꯑꯩꯈꯣꯏ ꯖꯥꯅꯤ ꯑꯥꯏꯔꯟ ꯋꯥꯔꯛꯁꯅ ꯁꯥꯕ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯌꯣꯠꯀꯤ ꯌꯨꯝ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯦꯐꯣꯔꯗꯦꯕꯜ ꯑꯣꯏꯕ ꯌꯣꯠꯀꯤ ꯌꯨꯝꯁꯦ ꯌꯦꯡꯕꯤꯅꯤꯡꯕ ꯑꯣꯔ ꯀꯃꯥꯏꯅ ꯁꯥꯒꯦ ꯈꯪꯕꯤꯅꯤꯡꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯂꯥꯛꯄꯤꯕ ꯌꯥꯏ ꯂꯣꯀꯦꯁꯟꯁꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯀꯣꯡꯕꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯝ ꯑꯥꯏ ꯁ꯭ꯇꯣꯔ ꯂꯩꯕꯁꯦ ꯃꯌꯥꯝ ꯁꯤꯒꯤ ꯑꯦꯝ ꯑꯥꯏ ꯁ꯭ꯇꯣꯔꯁꯦ ꯁꯤꯒꯤ ꯍꯦꯛ ꯑꯣꯄꯣꯖꯤꯠꯇ ꯑꯗꯨꯝ ꯁꯤꯒꯤ ꯑꯗꯨꯃꯥꯏꯅ ꯂꯩꯔꯕꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯁꯤ ꯑꯦꯝ ꯑꯥꯏ ꯁ꯭ꯇꯣꯔꯁꯦ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯣꯟꯁꯨ ꯑꯗꯨꯝ ꯂꯣꯏꯅ ꯄꯤꯕꯅꯤꯀꯣ ꯑꯦꯅꯤ ꯑꯦꯝ ꯑꯥꯏꯒꯤ ꯑꯣꯏꯔꯣ ꯔꯤꯌꯦꯜꯃꯤꯒꯤ ꯑꯣꯏꯔꯣꯀꯣ ꯂꯣꯏꯅ ꯁꯨꯅꯕ ꯄꯤꯕꯅꯤꯅ ꯃꯌꯥꯝꯁꯦ ꯂꯥꯛꯄꯤꯔꯒ ꯑꯗꯨꯝ ꯂꯧꯕꯤꯔꯒꯁꯨ ꯌꯥꯏ ꯁꯤꯅꯤꯌꯔ ꯁꯤꯛꯁꯇꯤꯒꯤ ꯃꯤꯡ ꯄꯟꯕꯤꯌꯨꯀꯣ ꯑꯣꯐꯔ ꯀꯝꯄꯜꯁꯔꯤ ꯂꯩꯒꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯁꯤ ꯂꯥꯛꯄꯤꯌꯨ ꯑꯗꯨꯒ ꯁꯤꯒꯤ ꯍꯦꯛ ꯑꯣꯄꯣꯖꯤꯠꯇ ꯂꯩꯕ ꯑꯩꯈꯣꯏ ꯁꯤꯒꯤ ꯌꯣꯠꯀꯤ ꯌꯨꯝꯁꯦ ꯃꯌꯥꯝꯅ ꯃꯣꯏꯒꯤ ꯁ꯭ꯇ꯭ꯔꯛꯆꯔꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯣꯏꯅ ꯁꯥꯔꯤꯁꯦ ꯀꯟꯕ꯭ꯔꯥ ꯃꯊꯛꯇꯒ ꯀꯥꯔꯒ ꯃꯣꯏꯁꯦ ꯍꯥꯏꯕ꯭ꯔꯥ ꯌꯦꯡꯒꯦꯒ ꯍꯥꯏꯔꯒ ꯑꯗꯨꯝ ꯌꯦꯡꯉꯁꯨ ꯌꯥꯏꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯂꯥꯛꯄꯤꯕ ꯌꯥꯏ ꯑꯗꯣ ꯃꯌꯥꯝ ꯆꯪꯃꯤꯟꯅꯔꯁꯤ ꯁꯨꯃꯥꯏꯅ ꯁꯥꯔꯤꯁे ꯃꯥꯒꯤ ꯌꯣꯠꯀꯤ ꯀꯌꯥꯗꯒꯤ ꯁꯥꯕ ꯌꯥꯏ ꯑꯃꯗꯤ ꯀꯔꯤ ꯀꯔꯤ ꯆꯪꯒꯦ ꯈꯣꯠꯀꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯁꯨꯃꯥꯏꯅ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤꯁꯦ ꯔꯦꯁꯇꯨꯔꯦꯟ ꯑꯣꯏꯔꯛꯀꯗꯣꯏꯅꯤꯀꯣ ꯔꯦꯁꯇꯨꯔꯦꯟ ꯑꯣꯏꯔꯛꯀꯗꯣꯏꯅꯤ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔ ꯑꯃ ꯌꯥꯎꯒꯗꯣꯏꯅꯤ ꯐꯥꯔꯁꯠ ꯐ꯭ꯂꯣꯔ ꯑꯃꯒ ꯄꯨꯟꯅ ꯑꯩꯈꯣꯏ ꯔꯦꯁꯇꯨꯔꯦꯟ ꯑꯣꯏꯔꯛꯀꯗꯣꯏꯅꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯍꯧꯖꯤꯛꯀꯥꯟꯁꯦ ꯌꯨꯝꯁꯦ ꯌꯥꯝ ꯍꯣꯡꯅ ꯁꯥꯕ ꯌꯥꯔꯕꯅꯤꯅꯅꯦ ꯃꯌꯥꯝ ꯑꯗꯨꯝ ꯍꯥꯏꯇꯥꯔꯦ ꯐ꯭ꯂꯣꯔꯁꯦ ꯑꯅꯤ ꯑꯍꯨꯝꯒ ꯁꯥꯕ ꯑꯗꯨꯝ ꯌꯥꯎꯋꯦ ꯌꯣꯠꯀꯤꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯃꯈꯥꯁꯦ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯕꯤꯝ ꯍꯥꯏꯇꯥꯔꯦꯀꯣ ꯐꯥꯎꯟꯗꯦꯁꯟꯁꯦ ꯂꯤꯡꯈꯤ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯊꯛꯇ ꯑꯣꯏꯇꯥꯔꯒꯁꯨ ꯍꯥꯏꯗꯕꯅꯤꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯂꯩꯗꯣꯏꯅꯤ ꯁꯨꯃꯥꯏꯅ ꯁꯤꯒꯤꯁꯦ ꯅꯥꯀꯟꯗ ꯖꯤꯡꯒ ꯈꯥꯏꯌꯦꯕꯀꯣ ꯖꯤꯡꯒ ꯈꯥ ꯇꯥꯔꯒꯁꯨ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯁꯤꯃꯦꯟ ꯐꯥꯏꯕꯔ ꯕꯣꯔꯗ ꯁꯨꯃꯥꯏꯅ ꯍꯥꯞꯄꯛꯀꯗꯣꯏꯅꯤꯀꯣ ꯐꯥꯏꯕꯔ ꯁꯤꯒꯤꯁꯦ ꯁꯤ ꯍꯥꯞꯄꯛ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯁꯥꯕꯒꯤ ꯆꯥꯡ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯍꯟꯊꯒꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯑꯦꯅꯤ ꯑꯩꯈꯣꯏꯅ ꯄꯨꯔꯥ ꯄ꯭ꯔꯤꯃꯤꯌꯝ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯂꯩꯕ ꯌꯥꯒꯗꯣꯏꯅꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯔꯪ ꯁꯪꯖꯜꯂꯅꯤ ꯔꯪ ꯁꯪꯖꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯐꯣꯜ ꯁꯤꯂꯤꯡ ꯍꯥꯞꯄ ꯀꯥꯟꯗ ꯌꯥꯝ ꯅꯥꯟꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯥꯟꯅ ꯄꯨꯔꯥ ꯆꯦꯛꯅ ꯁꯥꯕ ꯌꯨꯝ ꯑꯃꯒꯤ ꯇꯥꯏꯞꯇ ꯂꯩꯍꯟꯒꯗꯣꯏꯅꯤꯀꯣ ꯃꯌꯥꯝ ꯁꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯇꯥꯖꯥꯅꯦ ꯂꯩꯔꯦ ꯃꯌꯥꯝꯁꯤꯗꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯌꯨꯝ ꯁꯥꯕꯁꯦ ꯍꯥꯟꯅ ꯃꯃꯥꯡꯗꯕꯨꯗꯤ ꯊꯥꯒꯦ ꯑꯗꯣ ꯂꯨꯄꯥ ꯀꯌꯥꯗꯒꯤ ꯁꯥꯕ ꯌꯥꯒꯗꯒꯦ ꯑꯩꯈꯣꯏꯅꯁꯦ ꯃꯈꯥꯒꯤ ꯈꯛ ꯁꯥꯖꯒꯦ ꯍꯥꯏꯔꯦ ꯈꯜꯂꯁꯦꯕꯀꯣ ꯂꯨꯄꯥ ꯀꯌꯥꯗꯒꯤ ꯍꯧꯕ ꯌꯥꯒꯦ ꯑꯩꯈꯣꯏ ꯄꯥꯛꯄ ꯆꯥꯎꯕꯁꯤ ꯁꯤꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯒꯤ ꯀꯥ ꯃꯁꯤꯡꯁꯦ ꯀꯌꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯩꯁꯥꯗꯣ ꯑꯗꯨꯝ ꯆꯪꯒꯅꯦꯕꯀꯣ ꯑꯗꯣ ꯁꯤꯒꯤ ꯑꯦꯚꯔꯦꯖꯁꯤꯗ ꯑꯗꯨꯝ ꯑꯩ ꯍꯥꯏꯖꯔꯒꯦ ꯐꯥꯎꯟꯗꯦꯁꯟꯗꯒꯤꯅ ꯑꯩꯅ ꯄꯥꯏꯔꯛꯏꯁꯤ ꯐꯥꯎꯟꯗꯦꯁꯟꯗꯒꯤना ꯍꯧꯖꯤꯛ ꯁꯤꯐꯥꯎꯒꯤ ꯃꯑꯣꯡꯁꯤꯗ ꯍꯥꯏꯇꯥꯔꯦ ꯁꯤꯁꯤ ꯍꯧꯖꯤꯛ ꯂꯣꯏꯔꯛꯄ ꯐꯥꯎꯒꯤ ꯁꯤꯒꯤ ꯐꯥꯎꯟꯗꯦꯁꯟ ꯍꯥꯏꯁꯦ ꯉꯁꯥꯏ ꯁꯤ ꯆꯦꯛꯀꯤ ꯍꯩꯔꯤꯁꯤꯁꯨ ꯑꯗꯨꯝ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯋꯦꯕꯀꯣ ꯁꯤꯒꯤ ꯐꯥꯎꯟꯗꯦꯁꯟꯁꯤꯗꯒꯤꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯐꯥꯎꯗ ꯑꯗꯨꯝ ꯂꯨꯄꯥ ₹5.5 ꯁꯤꯐꯥꯎꯒꯤꯗꯤ ꯑꯗꯨꯝ ꯑꯣꯏꯔꯦꯕꯀꯣ ꯕꯣꯠ ꯂꯥꯡ ꯂꯣꯏꯅ ꯍꯧꯖꯤꯛ ꯅꯞꯇꯕꯒꯤ ꯋꯥꯅꯤ ꯑꯗꯣ ꯄꯣꯠꯇꯤ ꯂꯣꯏꯅ ꯄꯣꯠ ꯂꯣꯏ ꯂꯧꯔ ꯊꯝꯃꯕꯅꯦꯕꯀꯣ ꯑꯗꯨꯅ ꯄꯣꯠꯇꯗꯤ ꯊꯣꯏꯗꯣꯛꯄ ꯋꯥꯠꯇ꯭ꯔꯦ ꯁꯨꯖꯟꯒꯗꯕ ꯑꯥꯏꯇꯦꯝꯗ ꯋꯥꯠꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯄꯣꯠꯁꯦ ₹5-6 ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯐꯥꯔꯁꯠ ꯐ꯭ꯂꯣꯔ ꯑꯃꯅꯦ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔꯗ ꯑꯄꯥꯛꯄ ꯑꯃꯒ ꯐꯥꯔꯁꯠ ꯐ꯭ꯂꯣꯔꯗ ꯑꯄꯥꯛꯄ ꯑꯃꯅꯦ ꯑꯗꯨ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔꯗ ꯑꯄꯤꯛꯄ ꯑꯃꯒ ꯑꯗꯨꯝ ꯁꯥꯕ ꯌꯥꯒꯗꯣꯏꯅꯦꯕꯀꯣ ꯌꯥꯝ ꯆꯥꯎꯅ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯅ ꯍꯪꯖꯅꯤꯡꯉꯤꯁꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯁꯤꯒꯤ ꯁꯥꯕꯒꯤ ꯃꯇꯝꯁꯦ ꯅꯨꯃꯤꯠ ꯀꯌꯥꯅꯤꯃꯨꯛꯇꯒꯗꯤ ꯂꯣꯏꯁꯟꯕ ꯉꯝꯒꯗꯒꯦ ꯑꯦꯅꯤ ꯑꯩꯈꯣꯏꯅꯁꯦ ꯃꯊꯛꯁꯦ ꯐ꯭ꯂꯣꯔ 2 ꯍꯥꯞꯀꯦ ꯍꯥꯏꯔꯦ ꯈꯜꯂꯁꯦꯕꯀꯣ ꯅꯨꯃꯤꯠ ꯀꯌꯥꯅꯤꯗ ꯂꯣꯏꯁꯟꯒꯝꯅꯤ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯑꯩꯈꯣꯏꯅ ꯆꯥꯎꯅ ꯑꯩꯈꯣꯏ ꯊꯥ ꯑꯃꯅ ꯑꯗꯨꯝ ꯄꯥꯏꯌꯦꯕꯀꯣ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯅꯣꯡ ꯆꯤꯡ ꯐꯤꯕꯝ ꯐꯠꯇꯕꯅ ꯊꯥ ꯑꯃꯅ ꯑꯗꯨꯝ ꯆꯥꯎꯅ ꯄꯥꯏ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯅꯣꯡꯒꯨꯝꯕ ꯃꯩꯒꯨꯝꯕꯁꯤꯅ ꯐꯖꯅ ꯆꯥꯡ ꯅꯥꯏꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯅ 20 ꯗꯦꯖꯇꯗꯤ ꯑꯗꯨꯝ ꯇꯠꯂꯦ ꯁꯤꯒꯤ ꯑꯣꯀꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯅꯣꯡ ꯆꯨꯗ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯊꯨꯅ ꯍꯥꯏꯇꯥꯔꯦ ꯊꯥ ꯑꯃ ꯐꯥꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯂꯣꯏꯁꯟꯕ ꯌꯥꯏ ꯅꯠꯇ꯭ꯔꯅꯦ ꯑꯗꯣ ꯅꯣꯡ ꯈꯤꯇꯪ ꯍꯧꯖꯤꯛꯇꯤ ꯅꯣꯡꯖꯨ ꯄꯊꯥꯅꯤꯅ ꯑꯗꯨꯝ ꯅꯣꯡ ꯆꯨꯔꯛꯄ ꯈꯣꯠꯂꯛꯄ ꯌꯥꯎꯋꯦ ꯑꯗꯣ ꯅꯣꯡ ꯆꯨꯕ ꯇꯥꯔꯒꯗꯤ ꯈꯤꯇꯪ ꯇꯞꯊꯥꯒꯗꯣꯏꯅꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯦ ꯁꯤꯌꯔ ꯇꯧꯁꯟꯕꯤꯌꯨꯀꯣ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯁꯤꯌꯔ ꯇꯧꯕ ꯃꯤꯒꯤ ꯀꯩ ꯄꯤꯁꯦꯕ ꯁꯤꯌꯔ ꯇꯧꯕ ꯃꯤꯑꯣꯏꯗ ꯑꯩꯈꯣꯏ ꯂꯨꯄꯥ 500ꯒꯤ ꯃꯉꯥ ꯑꯣꯀꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯦ ꯁꯤꯌꯔ ꯇꯧꯕꯤꯕ ꯑꯃꯗꯤ ꯖꯥꯅꯦ ꯑꯥꯏꯔꯟ ꯋꯥꯔꯛꯁ ꯁꯤꯌꯔ ꯇꯧꯖꯔꯦ ꯍꯥꯏꯔꯒ ꯀꯃꯦꯟ ꯇꯧꯕꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗꯣ ꯑꯩꯈꯣꯏꯒꯤ ꯇꯥꯖꯥꯅꯦꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏꯒꯤ ꯂꯨꯄꯥ 500ꯒꯤ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯀꯦꯁ ꯄ꯭ꯔꯥꯏꯁ ꯄꯤꯖꯒꯗꯣꯏꯅꯤꯀꯣ ꯑꯗꯨꯅ ꯌꯥꯔꯤ ꯃꯈꯩꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯖꯥꯅꯦ ꯑꯥꯏꯔꯟ ꯋꯥꯔꯛꯁꯅ ꯑꯍꯣꯡꯕ ꯃꯃꯜꯗ ꯑꯩꯈꯣꯏ ꯌꯣꯠꯀꯤ ꯊꯕꯛ ꯁꯨꯔꯤ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ ꯁꯤꯌꯔ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯒꯦ ꯃꯊꯛꯁꯦ ꯀꯥꯈꯠꯃꯤꯟꯅꯁꯤ ꯑꯝꯇꯪꯀꯣ ꯑꯗꯨꯗ ꯀꯩꯅꯣꯝꯇꯒ ꯑꯩꯒꯤꯁꯨ ꯄꯦꯖ ꯑꯃꯁꯨ ꯂꯩꯖꯕꯅꯦ ꯖꯥꯅꯦ ꯑꯥꯏꯔꯟ ꯋꯥꯔꯛ ꯑꯅ ꯑꯗꯣ ꯐꯣꯂꯣ ꯇꯧꯗꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗꯨꯁꯨ ꯐꯣꯂꯣ ꯇꯧꯕꯤꯕ ꯖꯥꯅꯦ ꯑꯥꯏꯔꯟ ꯋꯥꯔꯛꯁ ꯍꯥꯏꯕꯅꯤꯀꯣ ꯂꯥꯏꯐ ꯑꯗꯨꯝ ꯊꯥꯏꯀꯣ ꯇꯣꯏꯅ ꯑꯗꯣ ꯂꯥꯏꯐ ꯊꯥꯕꯅꯤꯅ ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯗꯨꯝ ꯆꯪꯉꯒ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯒꯗꯣꯏꯅꯦ
สิเลยเด้สมัยนะเอาแล้วสิไฟเบอร์บอร์ดทาริสอะสิเขากิซีเมนต์บอร์ดทาริสอะอิงชาดันนะบอยดูนั่นต่อ ที่ชาโรที่เสียกแต่กินที่นี่เนี่ยเสียบโอ้ยด้วย โอเคเอาตัวตากระดิเจ๊กเอาตัวสมัยนั้นตุ้มยูดกิชาอะไรก็สิกุมตุ้มฮัตตากระดิยำนุ่งไงนี่ก็เลยมาทำได้ที่นั่นไปชาสิบาทเดียเสียตุ้มต่างขายมาพาดแล้วก็สรุปอุ้มถกปกี้อันมาดิตุ้มหันตัวนี้บ่ตินโนมาปานาติลวยเลยอันมานุ่งนับบูดโอ้ยที่นั่นอ่ะตัวที่เจ้าคนน่ะที่เจ้แกมุกก็ได้สักกันใช่ไหมนะทำมาทำได้ตุ้มที่กี่ก็ไลท์ตันนี่ฮันเนี่ยตุ้มเราวิ่งไลท์ตันโอเคอ่ะตัวที่ยูดที่เจ้าคนน่ะโคลินดิสาระอะไรกว่าตัวโคลินเจ้าคนน่ะรังที่ฟินิชิ่งที่มารัมซานะดาร์กอามาโอ้ยบัตรเอาได้อะดูน่ะรังที่คนน่ะมองมารินตานะทาบีระก็ดีโปรเบลมเต็มตะเลยรอโอเคตัวตากระดิคนน่ะรังเซมองพันธะกีตาร์ก็โคลินตัวการอะไรกว่าตัวก็สมัยนั้นสิ่งที่ไฟเบอร์บูสิดีคนกายวันดีไหนกันละทำไมนะสุนัขนายเราถูกไว้ที่ฟังตัวดีกายสุนัขคนรุ่งดังกับไปแล้วกันแต่กันนักเยอะกันดีกายกันนี่บอกว่าสมัยนั้นคนทิ้งกันบอกคนมาตลอดกันดีกายเลยไม่ใช่สิโอเคตัวก็สิดาคนน่ะสิดาสมัยนั้นว่าละฮับปี้จ้ะสิ่งก็คนสมัยนั้นมาทักแต่ฟลูอร์ดฮับปี้จ้ะสิ่งก็มากี่มันอะไรประมาณตัวเอ็มเช่นนะไอทีเอ็มโอ้ยกันเนี่ยบอกว่าอะดูก็ไอคนหุ่นดีเก่าเช่นสินะไอโอ้ยทีเอ็มเขาดึงตัวว่าพอจะนั่นลิงเนี่ยมากี่บาดีตัวที่มาตุ้งอินนะสิ่งที่ไอคนน่ะฟาสต์ฟู้ดโอ้ยเนี่ยฟาสต์ฟู้ดโอ้ยวันนี้นะมายามโคโลยนะดูกันดูวันนี้นะที่มามันก็แค่เชฟโอ้ยวันตัวก็ไอโอ้ยตัวตัวเนี่ยโอเคอะตัวมายามนะคุยกี่สิ่งจานี่ไอรู้ว่าสิจ้ะคุยในยุ่งตะโกนอะไรให้ตาเลยกว่าอันตั้งยังบลักฟิวคุยกี่สมัยนั้นก็ไม่ชาบยากกันตะกี้ก็ให้ไปยาวไปเนี่ยบอกว่าอะตัวไม่นะจัดไปกี่เสียคุยกี่มากี่ชาร์จก็ดีเลยบราก็ไม่ต้องเกี่ยชาร์จสิ่งขันมันต้องดีไว้ในคนน่ะมาจะดูมาให้จักรเมียคุยกี่500อะดูก็อะดูก็สำนักการได้คุยกี่กิโลเมตร30-40กี่อินฟาลิงเห็นดูคิบะตาร์ลิซิงอามาสมัยนี้เอวานซ์โอ้ยนั่นลูกเด็กโอเคตัวลิซิงอามาเสียคนนะถ้าบอกจะสู้บ่าวตายก็ดีลูกลิซิงอามาเสียลูกลิซิงอันนี้เห็นกันด้วยเนี่ยจังหวะเสียลูกลิซิงเห็นกันด้วยเนี่ยบอกโอเคสิ่งที่แม่ออฟเฟอร์จะเกมตัววิวก็โอ้ยคุยนะสู้ให้ดีแอดวานซ์ลูกจะตายก็สู้แอดวานซ์คุยนะมันหันตัวกันด้วยนี่เอ็กซ์ตร้าเห็นฮับก็ให้ตายก็อะดูก็สิ่งที่มี360กี่มามิ่งปันบีบตาร์ก็ได้คุยกันงานคือว่าเรียนตัวเด็กให้ยัง complete ไอ้คุยที่ประชาสิกี่finishing สิรวยได้กันแต่ only สิ่งคุยเนี่ยประชาสิ clear ไว้มาตุ้งจ้าลิซิงมังงะมาช่วยไอ้คุยนะfree จะตุ้มโดนเนี่ยโอเคให้ดีงั้นใส่กี่ยุ่มสามมาตั้มดาสมัยนั้นนุ่ยกี่ไลฟ์ให้สิ่งที่ไม่60ไลฟ์ถามไปตะกี้คุยจะกูตัวรกปนีให้บ่อยตายก็ดีคุยเนี่ยใส่กี่มากี่ offer ตัวรู้แล้วก็แต่ละคนมันมาดูตะกี้สู้ลูกลิซิงมังงะมาตายก็ให้ตายคุยนะเล่ากูเลยcase price คุยเนี่ยฮัลโหลก็ด้วยโอเคฮัลโหลก็ด้วยให้ตายก็แล้วตายก็ดียามไป case เด็กให้ตายก็โอเคอะตัวแม่สมัยนั้นสิ่งที่คุยกี่ยอดกี่ยุ่มเสียอะตัวมีสิ่งการยามชาเนี่ยตัวคุยสู้ชาเกี่ยนสู้ plan ตัวดีกว่าตัวสมัยนั้นตัวยามนั้นใส่สิ่งเสีย full ceiling ตัวหาบางคนมันใหญ่กว่าสิ่งเสีย10 ceiling system ด้วยนี่ยาวเว้ยโอเค10 ceiling ยาวเว้ยอะตัวก็มาทัก glass system เลยอะตัวสิตายหลักกันนี่ก็ตายหลักกันด้วยอะตัวสิมาทักจู่ๆจะตายorder ตุ้มเต้าครับเนี่ยโอเคตัวตายก็ดีคนในยุทธกิจหาใจให้ตายก็สู้ตุ้มไอ้สมัยนั้นซีเมนต์บอร์ดเขาทำมาดูนั่นแต่ว่าสู้ตุ้มตาสามเขาเป็นใหญ่บอกว่าโอเคสิสุดเลยเนี่ยอะตุ้มมาฆ่าเสียอะตุ้มให้ดีนุ่มแก่ในตัวลูกชายในสมัยนั้นซีบอร์ดขาไม่ใช่สิดีตุ้มงาซีตุ้มรวยคนนี้บอร์ดขาซีตุ้มรวยเลยว่ะอะตุ้มสมัยนั้นโฟร์ซีลิงฮับเอกเลยเสียบอกว่านุ่มแก่ในเดี๋ยวฮับอย่างนี้โฟร์ซีลิงสิกิสิด้านนี่นัดแล้วก็หุ่มนี่ซีช่างเอาไว้มาทำเนี่ยคนมีเอาหุ่มน่ะสูงมาทำโอเคตัวตายก็ดีตุ้มโฟร์ซีลิงเสียมคุยได้ตายเลยสมัยนั้นคนในรีสอร์ทอามาโอ้ยยุ่มมายามทุ่งตำดาซาจากีให้ตายก็ดีตุ้มท้าวมันตุ้มสาบยากกันเลยบอกว่าแล้วถ้าการไม่ได้เสียตังแม่ผมเชียร์ตัววิวก็เชียร์ตัววิชินเอาสิ่งเกี่ยวกับนะเกสไพรส์ในลูกปัจจังหวะทำจะดีกว่าลูกปัจจังหวะเสียแม่ผมเตรียมตัววิวอาหารบะคุยกี่เชียร์ตัวแบบมีไว้สิ่งเดียวกันเห็น priority พิเศษกันดีกว่าอะไรอย่างมาใครดีคุยกี่หลายเชียร์เราฉันบิดาโมคอมเมนต์แม่ผมเชียร์เราฉันบิดาโมดูก่ะคุยกี่สิ่งบ่ยุดกี่คงบ่ยุ่มสับบินิงบ่เลยตายก็ดีคุยกี่หับเจ้เก็บเส้นได้กระติกน้ำบาร์มาหับไปนี่ก็ไม่ไอ้อามุดไปหรอปะอย่าเลยสมัยเลยเนี่ยเรื่องชุดไต้เกรก่อการพอมาทำได้สิเลยเนี่ยที่เขาตัดเลยครับที่สิเป็นที่ถูกที่นั่นคิดตั้งห้าปะที่ถูกโคโอ้ยโอ้ตัวที่ถูกปะแล้วแม่สมัยนะยุ่มเสียยามทุนสาวเลยก็ถึงกับมาทักษิณไปมาทักษิณสควอตฟิตแกมก็ดีปากแกสิกเสียตัวนี้เซเว่นอะดูก็สิปากมาสินะ
ช่างไปให้ตัวปากไปตัวชี้นะปากอ๋อตัวเชื่อ24เลยป่ะโอเคเชื่อ27เลยป่ะก่อน ลำที่ยามน่ะเชฟปะเนี่ยบ่ก็ โอเค บาร์ฟีกิสไตน์จะยุ่มลำที่กิฟิรายิมาตุ้งนี่ดุมชาปะเนี่ย โอเคตัว27โอเคตัวแม่ทางเดลิเซียคุยสิ่งที่ชาแบบนี้ใช้ตินขับกุปปี้ไปให้ตายกว่าตินขับกุปปี้ไปตายก็ดีลูกปักแก่เด็กเขาเกมาให้ดีสควอร์ฟิตแล้วก็จัดปะตัวสควอร์ฟิตไอ้คุยเชมาปูน่ะดุมปวดปุถัวก็ดุมไอ้คุยน่ะดุมมักช่วยคุยอยู่ออฟเฟลดุมเลยดุก็ไอ้คุยน่ะปวดปุถัวก็ช่วยออฟเฟลดุมเลยก็ดุก็ไอ้คุยน่ะสิ่งที่จะไลฟ์ตัวเด็กคุยน่ะสิ่งที่จะไอ้คุยเจ็คไฮเดอร์ก็อีกบ่ก็ดุมให้ดีมายามน่ะสุดดุมอธิงดุมเลยใจให้ดีมายามดีพินาเวอร์เดตุตะกี้เห็นอัตราการก็ดีคอมเพลนหลักก็ดีบ่ก็คุยน่ะเสียงน่ะมายามได้เรียเราถูกเสด็จสิดุน่ะมายามได้ก็ดีดุมคูลตัวราก็ดุมขังกันนี่ตายมาซึ่งตาดีให้บ่ดุก็ผู้ที่โอ้ยน่ะได้เรียนมาที่คุยทำจะใช่มายามน่ะลูกปักคุณเราเนาะทำได้คุยชานี่ไอ้เรื่องว่าสกิลน่ะลูกปักตรังมาเราก็ได้เนี่ยแต่ตรังมามักนี่ให้บ่มักนี่นาทีก็হয়สมมุตินะสุนนะบ่ตะกี้ดุมลูกปักตาราคุณดิดุมไอ้คุยน่ะดุมดาวน์เลเวลดุมสากันเนี่ยทำไมนะดูทำไมสิ่งที่คุยกันสมัยนั้นยุทธกิจยุ่งเสียมพอดีมาทักเสียรูฟิงคูปะมีแค่นี้จังยี่รูฟิงคูปะด่านุ่งมาเอาด่ากันยามถุยรูฟิงเจ้าก็รูฟิงเสียคุยนะกับพวกแต่มากินนุ่งให้เด็กนะว่ามาซาดสุดยาวมาข้าจะดีเขาเองก็สมัยนั้นตัวซีรองย่อยสิซีมาทักแต่ฮับรู้สึกว่าเป็นสุขายแต่ไม่ใช่จ้ะซีเห็นตรงนั้นไงก็ซีมาคุยกันเทบันเจ้าปีทำขโมยด้วยเนี่ยด้วยกับพวกคนเนี่ยบอกก็aduh di mata kisah mana kita ngap tuh agak saja nung cang dan apa itu kok sih itu sunset macam dum laki ini oke aduh nung saat tadi pusat lah kadang nung saat pura reba oke ada memang lak aduh semana yot ki yum sabi ning becinau sing kok koi si kung bagi koi gi sigi MI store level se sigi hack opposite semana yum am kan sari kok aduh sigi sudah lak di raga aduh somna pam ni ba koi gi design hai tadi kok aduh tanah BBI nat raga su semana sah apa sih hai diนิกปรากฏไรโนมันก็ต้องยิงไปให้ได้เลยกว่าสิ่งที่เสียคุยนะลูกผลิตสิ่งลักต้องมังงะตรุกอะไรนะสิ่งบัจิตให้ได้เลยกว่ามังงะตรุกอะไรนี่สิ่งอะไรนะคุยสิ่งมาค่ายาวแรงมาค่าเสร็จแล้วพาวเดชันยาวก็ดีกว่าจ้ะพาวเดชันยาวก็ตัวนี้ดูก็มาค่ากี่จะรุมกาแค่พิกลมยาวแรงมาทักกี่ด่าคุยปรากาอันนี้ก็มันสิ่งที่ดีกว่ามาเลยดูก็ทุ่งยาวก็ตัวละใช่ตัวนี้ทุ่งที่มาสมุนทรมาพูน่ะพาดเกณฑ์ให้เป็นยาดูหุ่นออฟเฟนซีฟีดเลยโอเคแล้วทุ่งเสไอ้ดีอดุมพาดแล้วกันแต่ยันนี้พัฒนามาสิกลาสปากตัวนี้กว่าสิกลาสโอเคแล้วกุ้งบ้าคุยกุ้งบกี้คุยกี่นิวมาร์เก็ตไทยก็ใช่ใช่กุ้งบ้าจะนิวมาร์เก็ตสิดาคุยกี่อันนู้นบ้ารีสอร์ทมาลานี่ก็ยามทุ่งมาทำรีสอร์ทมาลานี่อาซาปวดมาเขาตั้งมินาซีให้ตาเลยแกมฮอกก็ตะกี้ยังไงสิมันนะซาบสิดีคุยกี่จานเนคันคุยน่าซาบันนี้นะคุยเต้าจานเนคันคุยน่าซาบันนี้นะยามนะพัฒนาซากอะไรตาเลยแม่ผมสุดหลักของทำได้ดุมโฟโต้นั้นบัดกี้ยามพัฒนาแบบผมจะต้องอวยกันเลยนี่สิเสกก็อะดูคนเนี่ยจริงๆนะกูไปให้วันนี้สิ่งที่ใส่กี่ซีเมนต์บดหลักกันเลยนี่ก็มาทักสุดตรงกว่าซีเมนต์บดหลักกันเลยนี่ใส่โฟสิลิมดุมฮับกันเลยนี่ก็อะดูนะซาบกี้จังดีสุดเลยแม่ซาบกี้จะซาเลยสิ่งที่ดีกว่าอะดูดุมยามนุ่งไงนี่นะเลยสมัยนั้นเขายอดกี่ยุ่มซาบินิงไปจีน่าเซ็งหับเจอดีว่ากันเทคนัมเบอร์จะโกลโลวิโออะดูก็เขากี่จานี่ไอรอนเวิร์กไซน์เนี่ยสุดเขากี่กันเทคนัมเบอร์มาคนหับเจอไปนี่ก็เขากี่เฟซบุ๊กกี่แคปชั่นได้ให้ได้อะดูมายามนะสังเกตก็อะดูด้า follow วิวอะดูก็กันเทคนัมเบอร์จะโกลตัววิวให้ทำเสกไม่น่าเศร้าดีเสกก็อะดูสิ่งที่คนน่ะยอดเสียแต่กี่มาฆ่าก็ท่าดีไปยอดเสียสิ่งที่ควายดีกี่ควายพิกโก้เดี๋ยวสิ่งที่เนี่ยพิกโก้สิ่งใดดีป่ะสิ่งที่เศร้าดีเลยกว่าada mai yung segi structure segi matungin na mai sana badum hafta bane bai koi na hafta na okay ta ka di adum ai di akoi na customer na pa badum sin be ba ko suk jaw ba pa mo ka sudum hap pai suk ton big boy ka sudum hap pai ba ko aduna mai adum contact to video akoi gi jani iron work si contact number ni ko hap idaเอาแล้วกูตัววิราก็นัดประกันสุดอย่างคนสิ่งที่ไม่ทิกซี่กี่adum messenger แต่adum hangวิราก็สุดใหญ่ก็สมัยนั้นจani iron work si contact number ตัวพี่โรหายกันเนี่ยakoi na ka basa di pila kan ni hai daiแต่แม่ช่วยสมัยนั้นคนยี่ยศกี่ยุ่งยิงบินก็ชินเอาสิ่งอะไรก็สุกว่าคนยี่กงบ่ภาษากี่คนยี่MI สิ่งMI store สิ่งopposite เลยไปยุ่งเสียสิ่งนั้นยิงแล้วลักปีโร่ให้ได้แต่แม่ลักปีโร่ share option view share ตัวว่าชินเอาสิ่งอยู่นะคนนะ case price ทำจะดีกว่า case price เสียrupees 500กี่เออตัวนี้ก็ตัวนี้ยาดีมาใครดีคนกี่แล้ว share option view มั่วอามาดีคนจานในขันนะสมัยนั้นยศกี่ยุ่งเอาหุ้มมือใส่เสียแม่สุดปุ่นนายตาในมณีปุ่นไม่ยอมด่าปุ่นน่ะขังกันไม่ได้สิก็แม่แต่ลักปีโร่ยิงไปลักปีโร่ก็ยิงนิ่งตระกสู้คนกีฬาฉันต้องยิงก็สิไอ้นั่นแต่ฉันต้องให้ดีกว่ามันตัวเกมมวยคุณชาติยาบระยะดับระก็ยิงตระกสู้ก็ต้องลักปีไอ้
ꯂꯥꯛꯄꯤꯔꯒ ꯁꯨꯃꯣꯟ ꯁꯥꯏꯖꯁꯤꯒꯤ ꯃꯈꯥꯁꯦ ꯑꯥ ꯁꯤꯁꯤꯅ ꯒ꯭ꯔꯦꯁ ꯑꯣꯏꯗꯣꯏꯅꯦꯕꯀꯣ Okay. ꯂꯝꯕꯤꯒ ꯄꯨꯜꯂꯒ ꯒ꯭ꯔꯦꯁ ꯑꯣꯏꯗꯣꯏꯅꯤ ꯃꯊꯛ ꯈꯛꯇꯪꯅꯦꯕ ꯑꯩꯈꯣꯏꯅ ꯀꯥ ꯂꯧꯔꯤꯁꯤꯅ ꯐꯨꯜ Okay, okay. ꯑꯗꯨꯒ ꯁꯤꯒꯤ ꯁꯥꯏꯖꯁꯤꯒꯤ ꯁꯤꯅ ꯑꯃꯨꯛꯀ ꯑꯩꯈꯣꯏꯒꯤ ꯐꯥꯁ ꯐꯨꯗꯀꯤ ꯀꯥꯎꯟꯇꯔ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯣ ꯑꯗꯨ ꯑꯣꯏꯗꯣꯏꯅꯤ ꯁꯨꯃꯣꯟ ꯁꯥꯏꯖꯁꯤꯅ ꯒꯥꯔꯤꯒꯤ ꯒ꯭ꯔꯦꯁ ꯑꯃ ꯅꯠꯇ꯭ꯔꯒ ꯂꯩꯔꯛ ꯑꯃ ꯑꯣꯀꯦ ꯑꯗꯨꯝ ꯌꯨꯝ ꯆꯪꯈꯤꯕ ꯌꯥꯕꯒꯤ ꯂꯩꯔꯛ ꯑꯃ ꯀꯣ ꯑꯥ. ꯃꯥꯏ ꯑꯣꯏꯔꯛꯀꯗꯣꯏꯕ ꯑꯗꯣ ꯃꯌꯥꯝ ꯌꯥꯝ ꯅꯥꯟꯅ ꯁꯥꯒꯗꯣꯏꯅꯤ ꯁꯤꯒꯤꯁꯦ ꯄꯨꯔꯥ ꯃꯤꯡꯖꯦꯟ ꯁꯤ ꯄꯨꯔꯥ ꯃꯤꯡꯖꯦꯟ ꯍꯥꯞꯄꯛꯀꯗꯣꯏꯅꯤꯀꯣ ꯄꯨꯔꯥ ꯁꯤ ꯂꯣꯏ ꯃꯤꯈꯩ ꯍꯥꯞꯇꯣꯏꯅꯤ ꯃꯤꯡꯖꯦꯟ ꯍꯥꯞꯄꯛꯀꯗꯣꯏꯅꯤ ꯌꯥꯝ ꯐꯖꯔꯅꯤ ꯍꯥꯏꯇꯥꯔꯦ ꯁꯤꯂꯤꯡ ꯐꯣꯜ ꯁꯤꯂꯤꯡ ꯍꯥꯞꯄꯛꯈꯤꯗꯣꯏꯅꯤꯀꯣ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯅꯤ ꯃꯌꯥꯝ ꯔꯦꯁꯇꯨꯔꯦꯟ ꯑꯃ ꯃꯌꯥꯝ ꯑꯍꯥꯎꯕ ꯑꯆꯥꯄꯣꯠ ꯃꯊꯪ ꯊꯥꯗꯒꯤꯗꯤꯀꯣ ꯑꯗꯨꯝ ꯍꯥꯡꯉꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁ ꯂꯩꯔꯦ ꯃꯌꯥꯝꯁꯨ ꯂꯥꯛꯄꯤꯔꯣ ꯂꯥꯛꯑꯒ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯗꯨꯝ ꯁꯤꯒꯤ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨꯅꯦ ꯑꯗꯨꯝ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯕꯤꯔꯣ ꯀꯟꯇꯦꯛ ꯅꯝꯕꯔꯗ ꯀꯣꯜ ꯇꯧꯕꯤꯔꯛꯑꯒ ꯑꯗꯨꯝ ꯑꯀꯨꯞꯄ ꯃꯔꯣꯜ ꯈꯪꯕꯤꯔꯛꯑꯣ ꯍꯥꯏꯅ ꯊꯝꯖꯒꯦ ꯉꯁꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯂꯥꯏꯚ ꯂꯣꯏꯁꯤꯟꯖꯒꯦ ꯍꯥꯏꯅꯤꯡꯕ ꯀꯩ ꯂꯩꯔꯤꯒꯦ ꯌꯥꯔꯒ ꯑꯅꯤꯡꯕ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯖꯥꯅꯤ ꯑꯥꯏꯔꯟ ꯋꯥꯛꯁꯀꯤ ꯃꯥꯅꯦ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯃꯩ ꯑꯣꯐꯤꯁ ꯁꯦꯝꯈꯤꯕ ꯀꯥꯡꯕꯨꯗꯨꯅꯤꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯍꯩꯕꯅꯦ ꯌꯥꯝ ꯊꯨꯁꯨ ꯊꯨꯕꯅꯦ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁ ꯁꯦꯝꯈꯤꯕ ꯃꯇꯝꯗ ꯌꯥꯝ ꯀꯩꯁꯨ ꯀꯨꯏꯈꯤꯗꯦꯀꯣ ꯌꯥꯝ ꯊꯨꯅ ꯆꯪꯒꯦꯀꯣ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯪꯒꯦ ꯑꯩꯈꯣꯏ ꯑꯣꯐꯤꯁ ꯁꯦꯝꯕꯗ ꯑꯗꯨꯒꯤꯗꯣ ꯊꯥ ꯑꯃ ꯊꯥ ꯑꯃꯗꯤ ꯐꯥꯗꯦ ꯐꯥꯗꯦꯕꯀꯣ ꯍꯥꯏꯗꯤ ꯄꯨꯔꯥ ꯍꯦꯚꯤꯗꯅꯤ ꯁꯨꯈ꯭ꯔꯤꯁꯦ ꯅꯠꯇ꯭ꯔꯅꯦ ꯃꯥꯅꯤ. ꯍꯥꯏꯗꯤ ꯒꯤꯔꯤ ꯇꯛꯑꯒ ꯃꯊꯛ ꯀꯨꯞꯄꯦ ꯀꯣ ꯂꯣꯏꯅ ꯍꯥꯞꯄꯤꯅꯤ ꯃꯊꯛꯇꯨꯁꯨ ꯑꯃ ꯃꯆꯥ ꯑꯃꯁꯨ ꯍꯥꯞꯄꯤꯅꯤꯀꯣ ꯑꯃꯨꯛ ꯑꯗꯣ ꯌꯥꯝ ꯊꯨꯅ ꯂꯣꯏꯈꯤ ꯁꯪꯒꯥꯕ ꯅꯨꯃꯤꯠ ꯅꯪꯈꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯌꯥꯝꯅ ꯑꯊꯨꯕ ꯁꯔꯚꯤꯁ ꯄꯥꯝꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯖꯥꯅꯤ ꯑꯥꯏꯔꯟ ꯋꯥꯛꯁꯀꯤ ꯀꯟꯇꯦꯛ ꯅꯝꯕꯔꯗ ꯀꯣꯜ ꯇꯧꯕꯤꯔꯛꯑꯒ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯍꯣꯡꯕ ꯃꯃꯜꯗ ꯃꯌꯥꯝ ꯖꯥꯅꯤ ꯑꯥꯏꯔꯟ ꯋꯥꯛꯁꯇ ꯑꯗꯣꯝꯒꯤ ꯌꯨꯝꯗꯣ ꯐꯖꯅ ꯁꯦꯝꯍꯜꯂꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯒꯦ ꯑꯗꯨꯒ ꯂꯥꯏꯐ ꯂꯣꯏꯁꯤꯟꯖꯒꯦ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯃꯄꯥꯟꯗ ꯌꯦꯡꯖꯒꯦ ꯍꯥꯏꯔ ꯃꯌꯥꯝ ꯃꯄꯥꯟꯗ ꯎꯠꯆꯔꯛꯀꯦ ꯃꯄꯥꯟꯗ ꯑꯝꯇꯪ ꯎꯠꯂꯒ ꯇꯞꯅ ꯄꯥꯏꯕꯤꯌꯨ ꯁꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯎꯠꯇꯕꯤꯗ ꯐꯕ꯭ꯔꯥ ꯁꯨꯃꯥꯏꯅ ꯄꯥꯏ ꯁꯨꯃꯥꯏꯅ ꯄꯥꯏꯔꯣ ꯑꯗꯨꯒ ꯑꯗꯨꯝ ꯎꯠꯂꯔꯁꯨ ꯌꯥꯏ ꯃꯈꯥꯗꯤ ꯀꯨꯝꯃꯣ ꯀꯨꯝꯃꯒꯦ ꯃꯌꯥꯏꯁꯦ ꯁꯤꯗ ꯅꯦꯜꯂꯣ ꯃꯌꯥꯝ ꯃꯈꯥꯒꯤ ꯎꯠꯆꯔꯛꯀꯦ ꯃꯈꯥꯒꯤꯁꯦ ꯁꯨꯃꯣꯟꯗꯒꯤ ꯎꯠꯂꯣ ꯁꯨꯃꯥꯏꯅ ꯁꯨꯃꯣꯟꯗꯒꯤꯅꯤ ꯁꯤꯁꯨ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯂꯩꯒꯗꯣꯏꯅꯤꯀꯣ ꯃꯈꯥꯒꯤꯁꯦ ꯁꯨꯃꯥꯏꯅ ꯂꯩꯒꯗꯣꯏꯕ ꯌꯥꯝ ꯊꯤ ꯐꯖꯩꯗꯣ ꯃꯌꯥꯝꯀꯣ ꯃꯊꯛꯀꯁꯦ ꯌꯥꯝ ꯊꯤ ꯅꯥꯜꯂꯦ ꯍꯥꯏꯇꯥꯔꯦ ꯄꯨꯔꯥ ꯄ꯭ꯔꯤꯃꯤꯌꯝ ꯑꯣꯏꯅ ꯑꯩꯈꯣꯏ ꯅꯣꯡ ꯇꯥꯐꯝ ꯍꯥꯞꯄꯦꯀꯣ ꯃꯌꯥꯝ ꯅꯣꯡ ꯏꯁꯤꯡ ꯆꯦꯟꯗꯐꯝ ꯍꯥꯞꯄꯦ ꯀꯣ ꯃꯊꯛꯇ ꯏꯁꯤꯡ ꯇꯨꯡꯉꯒ ꯂꯩꯕꯗꯣ ꯑꯗꯨꯝ ꯆꯦꯟꯊꯔꯛꯑꯅꯤ ꯏꯁꯤꯡ ꯇꯨꯡꯉꯣꯏ ꯍꯥꯏꯇꯥꯔꯦ ꯗ ꯆꯦꯟꯊꯔꯛꯀꯗꯣꯏꯅꯤ ꯁꯤꯗꯀꯣ ꯂꯩ ꯃꯈꯥꯒꯤ ꯁꯨꯃꯥꯏꯅ ꯃꯆꯦꯠ ꯑꯃ ꯍꯥꯞꯄꯦ ꯃꯊꯛꯀꯤꯅ ꯁꯨꯃꯥꯏꯅ ꯁ꯭ꯂꯣꯞ ꯂꯥꯛꯀꯗꯣꯏꯅꯤꯀꯣ ꯃꯌꯥꯝ ꯁꯤ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯁꯤ ꯌꯣꯠꯀꯤ ꯌꯨꯝ ꯁꯥꯕꯤꯅꯤꯡꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯨꯝ ꯂꯩꯔꯒꯗꯤ ꯀꯟꯇꯦꯛ ꯑꯩꯈꯣꯏꯅ ꯍꯥꯞꯆꯕꯗꯨꯗ ꯀꯣꯜ ꯇꯧꯕꯤꯔꯛꯑꯒ ꯑꯗꯨꯝ ꯌꯣꯠꯀꯤ ꯌꯨꯝ ꯑꯍꯣꯡꯕ ꯃꯃꯜꯗ ꯁꯥꯕ ꯌꯥꯔꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯂꯣꯏꯁꯤꯟꯖꯒꯦ ꯃꯌꯥꯝ ꯖꯥꯅꯤ ꯑꯥꯏꯔꯟ ꯋꯥꯛꯁ ꯍꯥꯏꯅ ꯐꯦꯁꯕꯨꯛ ꯄꯦꯖ ꯂꯩꯕꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨꯗ ꯆꯪꯉꯒ ꯃꯌꯥꯝ ꯐꯣꯂꯣ ꯇꯧꯁꯟꯕꯤꯔꯣ ꯑꯗꯨꯒ ꯑꯁꯤꯒꯨꯝꯕ ꯌꯣꯠꯀꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯍꯣꯡꯅ ꯁꯥꯕꯤꯔꯣ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯒꯦ ꯑꯗꯨꯒ ꯂꯣꯏꯁꯤꯟꯖꯒꯦ ꯃꯌꯥꯝ ꯂꯥꯏꯐ